Pauchade Yimpum Uibamar Uibe Paukara at that Taujari. Senkara Yelaga Lebak Ningba Saba Yaroi Anan. Laibaki Tagduk Watok Amata the Sarukiaki Daba Amanam Yamda Sengsa Kara Yelaga. Lebak Ningba Saduna Mikal the Toglaga Miamna Tazaka the Panati Aine ex MLA Arge and Hatkhre. Wafamase Quakated the Liba Arge and Gijumda Pangtok Pawi Mipum Amatamanga High. Now we are Pakangla Kendra the intending candidate when it's on Torlipa as Kevina. Argeanan gi bot kaire maki worker kuding bak kebi da changlakle Argeanan politics tagi potharagani aina lautokraba misangni aina aranba wafum kya thogandona miyamda haijalibasi aranba wafum ne masagi kana bakragi damak politics ta compromise tawroi aina phongtolodun Arge anana hai magi politics ki career jamna sangna leiri miyamgi mute oiba habasi miyamgi apambagi makha poli airadona lisingani tarit amadi lisingani taragani thoita sel amata tingdra miyamna mahakpo MLA when a Tagalapane. Madamadu the Miaki Pang Pum Tokpa Sang Saktung Sing Mapung Pana Fangan Putanatana, Kendra Asigilambi Tonkia Siam Sadona, Miamgi Apamba Pangan Kibane. Atopa Ididarielgi Kalam Amadana, BJP the Lieutenant Song Sinerakpa. State as the Langak Lodgi Tawai Pangliba, BJP the Tongantonganba, political parties in the Gimasak Naiba, Musing Masamasagi Party, Tadok Lam Naga Song Sinduna Yabagi Tabak Lieutenant Satanare. Opposition Party Congress ki MLA. An address MLA Yauna Masak Naiba, musing BJP the Yaudon La Cadoriba. Lessingani Konituiki election the BJP ki Mere pointed of Honore. Amarum the BJP Nataba the party Masak Naiba losing Busing Amade. MLA Kaya BJP the Yaurokiba Asinamaram Waraga Mikal Tenganaba. Ticket Bibada Asoba Watokama Sweden Abayok Naraklagane. Masinamaram Oraga party Masagi Muikia Mirip Wenada Honabada ticket Pangtabagi Watok Namaram Oraga Karipibam. Oirakadagi Habadu Miam Baruina at a party losing Basna Yang Gadabagi Naire. Ataba BJP President Amadis Minister Gi, Maikadagi parties the Europa Kudimak Amade. Ticket Tanari Basing ticket Pangani Habagi from Late Aina Mangzona. Lautuna Kangan Kipat like Re. Langaglon is Lipa BJP the Atopa party sing the Kitongan Tonganba, Kendra the Mirip Oramba Mate MLA or Ibasing Jamna Kibasing. Aduda Karigum Mirip, whether the ticket Pirakta Hoglabade. Ticket Panguda Basing Aduna Karikaram Pirapla Kadagi Ibadasu. Nine Ningai oil. Amarom party Sigi Muika Mirip whenever and only basing the ticket Pidana. Now the York musing the ticket Piki Piki Watching my Unaba Lisingani Kodituki Angan Basaruk the Pang Tokadoriba, Taraganitusu of Manipur, Legislative Assembly the party is again Marip Singna. Chowna Mai Baktuna Amukan Langak Longi Tawai, Panglapi and Ras Netigilam the Nainaba Akang Hisengi, Mad Fongdonare. Adaba party asigi maikadagi party masada matam sangna thabak toraklabani sandran leaders singa afabamari lainabane party sigi damak wazaraklabani aibaromda favoritism gi oiba miyangda ticket pibagi thabak sa tharakatra aibage singnaba laitaba nate party gi matam sangna wazaraklabani aiba miyosing aduna mikal thengnabada masage kendrage miyawna masa khangdaba amadi bi oina thagatba pamdaba miyoi atuda mirab abagi ayaba pibagi thawsil sa tharakba thoklabade rajnitigi akang ahisingna nainariba amadi Tazaban Tamriba Adu on a Dinaba Fatlagabade, Legak Wongi Tawai Pangbangangadi Tazade. Karigamba party asida party giwa from Tung or Naraga Mikalka, my pakataba musing the ticket, Piduna Legak Longi Suli by the Vaya de Ibage. Asiba Pirep Lorabadi Mikal the town of my park on the Legak Longi, Sogli by Bangangadi Tazai. Center asida state asida Legak Longi Sukli Pariba, BJP the Tokantonganba, party singing Emily Oiba Amadi Hanagi. MLA ke ajang darli ba asigi maru oiba di party asigi ticket mirip werabadi election mai pakani amadi government choidana sembangam gani habagi thasaba leiba dagine party este mirip oiner bus ongsalaki ba music punaba mikal thengna bada mai vakatra pakloitra habagi matangda ningtin report lauraba mathong ticket bibagi thabak sa tharakani habagi thasaba lei mirip oiner ba masagi party thadokna yarokiba amadi party masagi mirip oiner ba honariba khudingmak Mikal the my pakadra, Pakloidra, Magi Kendragi, Yamla Yava Muira, Ibadasing Yang Lakamatong. Ticket Bibaki Tabaksa Tabibasi, Aunasane, Masi busy Pikatan at a Mikal Tengna Patorang Toriba, party Kudimakito from Tokpamane. Mikal Tengna Patorang Toriba, intending candidate Singna, Kendra Matatsak Maraba party da. Mui Mari Mangata Gita and ticket Tanabaki Satanaba, Asinamaram Oiraga. Kendra Singim Yam the candidate Aduna ticket Fangani, Amazon Pangloi, Habiginak Paknak Tanaduna. Chen Jongba Amadi. Hundang Angduna Angam Tanabagi Tabak Kankanakiba Asina. Wakalamadi Supporters Singi Barak the Kanasainaba, Topaki Toto Watosing Tokale.
Matang asida voters ne ningsing ba sumlibadi apamba party ki ticket phangba amadi phangdaba ki wathau thogan danaba honabaga loinana apamba mirepu santi lina mihut oina thaganadaba honabana asumba khongthang oigani thajai makhatarakpa atopa editorial ki kalam amadana school hangani haituna lakthokba nimitta class hau haiba lenga ki thausil khanthaninge Manipur COVID-19 laicet ki film khara safarakpadagi matam kuina thingjinduna leiroraba lenga ki school sing ki manung tanga sidagi class 9 dagi mathaki school sing hanglagani hana lenga lokalakpa khongthang asi yamna thagani ngai ne adoba school hangani hana lakthokhibara mitagi physical class haunarba phirep lorokpa amadi lorokpa sidi lenga ki oinam yang sandhaba amadi amani hana loba yai madudi COVID-19 na baram oidun lenga ki makhada leiripam hai loisang sing amadi private school sing matam kuina Tingjinduna leirubani maduna lenga na school hanglagani hana lakthokhibara mitta hektam school hangduna Larik tambana phone bada awaba kaya mayuk nai lenga na class 9 gi matakta leiba school sing undergraduate amasang post graduate sing hangdo lakan hana Manipur lenga ki higher technical education office memorandum awa thoktuna ngarang kangan khibane adobe school hangdok tringi gi mamhangda batam kuina thonglonduna leiruraba school sing COVID-19 laisitagi nga thongnaba sanitization tawbagi thabak hana pangthokpa sange adoga COVID-19 gi SOP ngakna physical class tawgadabani habadu kadai phoba ngangna satpa ngamgadabano habadu su khana nainaba mathau tai school hangduna laik tamba hawbaga mari lenana mairoi sing oza sing tanti sing staff na sing ba kosa sing hamdok kadabani habo wafum lairi adobo lenga gi makada lairi mailoi sang sing ayamba kuning thina ambam sem sathuna leite masigi matakta school ayamba mairoi sing gi khong hampham mapani van thokpham phawba matik chana leitaban ayamba oire Maduna Mahirusin school character like Tamba Hobagaluna COVID-19. Lasha sitting out to the section Torangi Tabaka Lokot Kadabani, Aribasingado. Mabung Pana Lokot Pangam Gadabamande. Maduna Punamagasi school Hangri Mang on school sing Run to Riba Hybrid School Management Committee sing Mada COVID-19 Lasha sticking out to Nabalagana. Piribasana Kalun sing as is up in the Pataba local about Matunda. Mahirusin school Kanaba quite a Faboygane. Masidana lenga ki mari leina authority na thoke order ki matungin school college amsung atai mahiloisang sing SOP chapchana ngak le haibadu mari leina ba head of institution sing na khan gadabani abo wafam leire masina head of institution ki thabak puri basing na kadai bo ngang na chat pangam gadori bano haibadu mangjong na ningthina khanna naina ba mathau tai aduga school amsung college sing da lakne ba mahiroi sing oja amadi nan teaching staff amadi atai stakeholder khodimak face mask sungsui soidana ukadabane Masih matakta sapon amasung alcohol base hand sanitizer sinagadabani panamaga sigi matakta health department piba covid safety guidelines sing ingadabani aiba laire maduna school amasung college sing da health department piba covid safety guidelines sing ado indanaba hana lokotpam thoge masi school sing amasung college sing da ngana sataba tarabadi tamthiraba covid license school sing amasung college sing da ki sandorpa yabagi akiba adu lakatori bane Lengan school college hangdokle physical class hauro aina laukthokpadi yamna lai hangdokloba matung da laisat asida ki ngakthokna ba health department na piba covid safety guidelines sing adu mapung phana ngangna satpangam gadori bra aibasne asigum balakutpam thokpa section thorang ki thabagasi lakwatana lengakna school college sing hangdokpa yare aina laukthoke banamit tage physical class hauba yan ba haibasi lenga ki wakal khanthadaba asan bam yengdabagi thongni aibada thoina laloidra aina khalle Maramadana school sing college sing Audokdringi ki Mamang the Manipur Lega Health Department of People COVID Safety Guidelines sing ado Mafung Pana local Habadu and the Tabak Utpachungane Makatarakpa Atopau Madana Nongsa Mari COVID-19 positive Tenere report Singapore gi Juda Tabak to Bandupa ama COVID-19 positive Tengna Krabamatung Mahaka Magna Masinjak Taramba Nongsa Mari so COVID positive Tengna Kre Ana report sing the Fangdok Narakle Reporting asiki matungina COVID-19 positive oiraga noksamari adugi haksamgi phibam haujumaki oinati ka hena soksin ba oidre makoi hanagum chen chongtuna sanari amati cha pathapada problem oidre ju asida covid laina laisat asi nongma noksamari da sandorak pathengna kraba matung ju aduda leiriba sa khudemak COVID-19 test tokthokna ba veterinary department ki miyoisingda thabak paikhat pa haukre Juwa sida makatan laina laisada si sandorak pating na ba amadi jogi mapanta santo halakta na bagida magta lokalakpa section torang kimarang chana ju asimatam kharagi oina thingjana na ba pirep lawkre positive boy kraba noksa sing adu Asian lion ngaktani amaromda juwa sida leiriba atoppa African lion amada so COVID-19 waramba yai chingnaba symptom sing thengna kre maramaduna nongsa aduga laiminari ba atoppa nongsa mapan ju authority na isolate tawduna thamkre
Veterinary Department ki maikaydagi sasing adu khudongthiba thoktanaba yamna cheksinna yengchenbagi thabak sathare. Police custody da mi sibadagi police person manga suspend tawkhre. Haukiba lepak pupun damit ki numidang athengpada masagi sahi kungani thoi suraba mi ama police station amada madhanda sijakibani haiba. Tawduk amagi matungda police person manga suspend tawkhre. Police station da madhanda sijakibani haiba altaf ko bumi ado. Nabi ama kitnip tawbaga loina namdana luhongkiba mari laina haukiba sayulda file tawkiba case amagi matangda wahang pahung chathanabagi damklaiba pupan namit ki ayukda police station adu da purakibani. Yom sakaisan namit da Twitter da thagatpa video statement amada Kasganski Superintendent of Police Rohan Pramod Botre namyoi aduna police station aduda toilet sindagi haraki ana claim tawke. Minute kara haukraba tungdamyoi adu toilet tagi haraktabadagi police person sin toilet manungda changduna yengke. Mata-mata mak amuba jacket amalit ki mak jacket aduda yawba mari amba washroom gi tape to punsilaka masamatan tamangak samblak sindaduna sijabani sijanaba hona ki ba male. Mak toilet tagi wakal tadana pothora ki amasung hospital da pokhat ki madugi madong minute tara moki manungda mak si ki bane. Statement amagi matungina case aduda suspend torba police person manga adu madhauda thausa da bagi maral seke. Sargasda altapi apokpa Sanmiyana hari madudi mahakna masanupa du police da senaki bani tawigum sung makoina mahakwa hatok pire. Ato papau amadaso dentist na nubi patient ama rep tawkre. Dentist amana masagi sahi kuntraga ni thoi surabi patient nupi ama injection tharaga wakal tahandraba matung da rep tawkre. Uttar Pradesh ki Bareilly district da hokiba October taraga tarukta thokiba thawdok adu ningthakapa nimitta khangnarakhe bani. Police na phangdorakpada dentist aduna thawdok adugi video amasu kapki equis dentist adu nomaijung nimitta phake. SP Chiti Ravindra Kumar na hai victim adu ya amachik panaba tawbadagi October taraga tarukta Saidpur Hawkins locality de laipa dental clinic amada satkhi clinic adu gi dentist na mangonda ya amasatpa mathau tare aige dentist aduna makata na namitu ki khara thenglakpada nupi adu kauki amasung dentist aduna makon injection kaplaka wakal ta na la henbaga loina ya satkhi amasung rep tawke nupi adu gi mapuroi bana thawdok adu khanglakpada gi November 3 da Stanger Police Station da complaint ama file tawke SB Hai nupi adu ki medical examination pang thoke amasung preliminary investigation da dentist aduna mahaki patient oirba nupi asiba rep tawke abasi confirm tawke maka darakpa atopa pau amadasu Odisha da policeman amagi masanupa na bank loot tawna da bhodarambadagi fare Odisha gi Sundargarh district lipa bank amada policeman amagi masanupa na bank loot tawna da bhodarambadagi nomai kapnaraba matung da fare ana police ki pau amana phangdokle hojik masagi sahi kulumdoi suraba policeman amagi masanupa aduna western Odisha gi Sundargarh town gi mission sak the lipa private bank amagi branch da sanglak lut tawna da bhona ki bane Marma case counter damna sanglak paisa sing do pirak na da bakhanglak padagi counter adu de lipa bank gi karmasari amana mahakna pirakba khaw atu da paisa sing adu hapselaba matung da bank adu gi khonglai thuna nan thok tuna chen ki police na pau hek phangba ga minute tara gi manung da equis adu kadai da leibagi aiba khangdok pangam ge bank dagi paisa lut dawriba mi aduna nan thok tuna chen na bhona rakpa ga loina na police lakpa badagi Namai kapsilak padagi nakal ani da kuthong na pagi lutar adu asok apan nangle. Mak policeman amagi masani mahaki matamda mamangi matamda criminal gi over record labor miyo na de. Magos dal da bukatun laikan dari amade bank dagi lut tau ki basan pum adu supangle aye. Delhi University gi assistant professor Madhu Hatkhre damak fare. Delhi University gi assistant professor amadi mahaki nephew bu mahaki nupi Hatkhre mari ena fare aina. Police ki pau aman aye. Boralegi West Sangarh laiba resident da mihar pagi thawdok adu thokibani police nadi mihar pagi thawdok aduda ad hoc assistant professor Birendra Kumar amadi phaki nephew coffin bo mihar asida cheni aiba khangle Birendra Kumar amadi victim oirba penki sai kunthagani thoi suraba myosi February thada lohongkibani ningthawgaba numita police na Kumar amadi phaki worker oirba Rakesh phaki ba matamda penki bo makhouri metlaba matungda electric thajilaga atkibani aiba wafam phongdorakle Birendra Kumar da haikibata mahaki nupiga jamna tuina karisu leitaba wafum dasu mara yen aduna khanabagi thong sing chatharakpana maram oraga makhoi ani gi marakta lainariba mari phasalakide masina maram oraga hanadabagi thawrang adu sathakibani aire makha darakpa atopa Manipur gi pau makhaktanga TS Biswajit korna samon tawkre hojik CGM Impal West da Rebecca Soroikavan tharakiba case amaga mari lainana thongju ningom thongdagi TS Biswajit chahinifu ga mari apawa Kumar Hayang pung tara makai tapam batamda kodamada FIR tawnana basamon tawkre CGM Impal West White Somhorjina TS Biswajita thakiba korol amada
मागी मथक्ता लेरिबा क्रिमिनल कंप्लेंट केस 30 of 2021 ga mari ainana कोर्ट असिदा माकी अटेंडेंस असि यामना मथौ ताई मरमदुना मखादाबा प्रोसीडिंग्स की दमकता विश्वासित मसा फेडर मगलोइना कोर्ट असिदा हयेंग तांग 13 की अयुक पुंग 10 मखाई तापा मतमदा सोंगसोय सोयदना एफआईआर तौगदबनी आइरे अरोइबदा कंटेंट सिंग असिगे मरबैबा पाउ खरा असिबा पाउ दमजरिबा मानिबा लोकल न्यूज यूट्यूब चैनल अमदि फेसबुक पेज असिदगी येंगबिरिबा पुनमक बथागा सारी चैनल असिना दोमदा कानाराबदि सब्सक्राइब तौबिद्रिबसना सब्सक्राइब तौबिरम लोइना लाइक एंड शेयर तौबसु काउबिगन पुनमक पो अमखाना थागा सारी